Palelgi Molnoi area dagi Kuki militant singna ngarang maikai ani ahum dagi nongmai kap tharakpa amadi state force singna su changsinduna akanba mawongda nongmai kapna khraba matung ngasi Palelgi area da nongmai makholdi takhidre adumakpu Palel yoramdaida leiba Bijoypur khun laimanai chingjinda leiba maitai khungi khunja singdi mayum thadoknaduna safagadaba mafamda lanjenare ngasi ayuktagi hauna khunja singna DI tata auto amadi tongan ba gari sing sejinaduna mayumgi pochai sing hondoknaki Palelgi area da akanba mawongda Kuki militant singa nongmai kapna khiba amadi Palel area da leiriba maitai khun singbu kannanaba maikai kayadagi changsilakpa miyamda Assam Rifles na tamthina otnaiba fuba nongmai kapsinbana chingba chatharakpadagi miyamna AR bukinari charakta miyamna ngarang takthokhiba AR singna ngasisu Bijoypur mapada Casper gari ani khamjinduna thamkhre Palelomda miyoi amata changba ngamnadre Assam Rifles ki thawong asina miyamda jingnaba akiba fawhalakpana maram oiraga maitai khunja sing safagadapa mafam yengduna chenthoknarakpani hairi